ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯃꯣꯃꯣꯆꯥ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯃꯗꯅ ꯃꯥꯂꯦꯝ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯏꯪ ꯇꯞꯄꯤ, ꯄꯪꯂꯤ ꯇꯧꯏ, ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ, ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕꯅ ꯈꯨꯟꯒꯤ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯋꯥꯠꯇ ꯄꯥꯗꯕꯤ, ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯃꯣꯆꯥꯅ ꯆꯤꯡ ꯃꯥꯟ ꯆꯠꯇꯨꯅ ꯎꯍꯩ ꯋꯥꯍꯩ ꯍꯦꯛꯄ, ꯁꯤꯡ ꯆꯟꯕ, ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯏꯪꯂꯕ ꯑꯌꯨꯛꯅꯤ꯫ ꯃꯣꯃꯣꯆꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯌꯨꯛ ꯑꯃꯁꯨꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯩꯆꯤꯜ ꯃꯔꯛꯇ ꯁꯥꯟꯅꯖꯕ, ꯅꯣꯛꯂꯤꯛꯀꯨꯝꯅ ꯃꯔꯤꯛ ꯄꯥꯔꯤꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯆꯠꯇꯨꯅ ꯍꯔꯥꯎꯖꯕ ꯑꯗꯨ ꯃꯣꯃꯣꯆꯥ ꯉꯁꯤꯁꯨ ꯃꯌꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂꯝꯃꯤ꯫ "ꯃꯣꯃꯣꯆꯥ, ꯅꯣꯡꯉꯥꯜꯂꯕꯣ ꯅꯪꯅ ꯍꯧꯒꯠꯂꯤꯗꯨꯕꯣ? ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯥꯜꯂꯤꯗ." "ꯅꯣꯡꯉꯥꯜꯗꯧꯔꯦ ꯏꯃꯥ, ꯑꯩ ꯁꯟꯁꯦ ꯄꯨꯟꯊꯣꯛꯎꯔꯒꯦ." "ꯉꯜꯂꯤꯅꯦꯍꯦ ꯅꯪꯕꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯣ? ꯃꯄꯥꯟꯗꯅꯦ ꯌꯥꯝꯅ ꯏꯪꯂꯝꯒꯅꯤ." "ꯐꯤꯔꯣꯜ ꯑꯊꯥꯕꯁꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯊꯣꯟꯕ ꯉꯝꯗꯦ." "ꯂꯩꯆꯤꯜ ꯊꯥꯔꯝꯒꯅꯤꯅꯦꯍꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯨꯅꯤ ꯅꯪꯕꯣ." "ꯏꯪꯗꯦꯗ ꯏꯃꯥ, ꯑꯩꯗꯤꯅꯦ ꯍꯨꯃꯥꯡꯕꯨ ꯁꯧꯏ." "ꯃꯣꯃꯣꯆꯥ, ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯂꯝ ꯍꯦꯟꯒꯅꯨ, ꯍꯣꯔꯦꯟ ꯅꯥꯔꯒꯅꯦ ꯋꯥꯅꯕꯅꯤꯀꯣ." ꯃꯆꯦꯅ "ꯑꯁ ꯏꯃꯥ, ꯉꯥꯛꯇ ꯇꯨꯝꯒꯦꯕ, ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨꯕ." "ꯅꯥꯔꯣꯏꯌꯦ ꯏꯃꯥ, ꯑꯩ ꯍꯧꯒꯠꯂꯦꯀꯣ." ꯃꯣꯃꯣꯆꯥ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯔꯗꯨꯅ ꯁꯟꯕꯤꯒ ꯁꯟꯅꯥꯎꯒ ꯍꯣꯏꯗꯨꯅ ꯐꯨꯔꯤꯠ ꯑꯄꯥꯕ ꯑꯃ, ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯒ, ꯈꯨꯠꯇ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯏꯪꯕꯒ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯃꯔꯣꯜ ꯊꯣꯛꯇꯕ ꯁꯟꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯈꯣꯡꯗꯨꯒꯤ ꯃꯄꯥꯜꯗ ꯐꯖꯔꯕ ꯂꯩ ꯀꯌꯥꯁꯨ ꯁꯥꯠꯂꯤ꯫ ꯂꯩꯁꯤꯡꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯃꯣꯃꯣꯆꯥ ꯇꯃꯛꯅ ꯎꯕ ꯐꯪꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯂꯤꯛꯂꯥꯅ ꯆꯣꯠꯂꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯆꯕ ꯑꯃꯗꯤ ꯂꯩꯆꯤꯜꯅ ꯄꯥꯊꯔꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯈꯔ ꯂꯩꯁꯤꯡ ꯑꯗꯣ ꯑꯃꯗꯤ ꯆꯤꯡꯃꯥꯏꯗꯨꯗ ꯌꯩꯕꯒꯤ ꯐꯖꯕꯁꯤꯡꯗꯣ ꯃꯣꯃꯣꯆꯥꯅ ꯄꯦꯟꯅ ꯌꯦꯡꯖꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯃꯣꯃꯣꯆꯥꯅ ꯃꯥꯒꯤ ꯁꯟꯕꯤ ꯑꯉꯥꯡꯕꯤꯗꯨꯗ "ꯑꯉꯥꯡꯕꯤ, ꯅꯪꯗꯤ ꯂꯩꯆꯤꯜꯒꯁꯤ ꯀꯔꯤꯅꯣ ꯈꯪꯂꯝꯃꯣꯏꯅꯦ? ꯅꯆꯥꯁꯤꯗꯤ ꯈꯪꯕꯕꯨ ꯃꯥꯜꯂꯤꯅꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯁꯦ꯫ ꯑꯩꯁꯨ ꯁꯥꯟꯅꯒꯦꯕꯨ ꯅꯪ ꯑꯃꯨꯛ ꯆꯦꯟꯈꯤꯗ꯭ꯔꯥꯅ ꯇꯧꯕꯅꯦ꯫ ꯈꯔ ꯀꯟꯅ ꯆꯠꯁꯦ ꯑꯉꯥꯡꯕꯤ, ꯆꯤꯡꯌꯥꯒꯤꯅꯦ ꯂꯩ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯨꯁꯤ ꯂꯥꯎ." ꯑꯁꯨꯝꯅ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇ ꯁꯟꯕꯤ ꯑꯗꯨ ꯄꯨꯜꯂꯝꯂꯒ ꯃꯣꯃꯣꯆꯥ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯂꯗꯨꯅ ꯃꯁꯥꯗ ꯃꯔꯤꯛ ꯌꯩꯔꯤꯕ ꯂꯤꯛꯂꯥꯁꯤꯡ ꯑꯗꯨ ꯅꯣꯛꯃꯤ ꯌꯦꯡꯖꯔꯤ꯫ ꯃꯣꯃꯣꯆꯥ ꯆꯤꯡꯌꯥꯒꯤ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨꯗ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯐꯤ ꯃꯔꯣꯜ ꯐꯖꯔꯕ, ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯖꯕ ꯂꯩ ꯈꯜꯂꯒ ꯍꯦꯛꯂꯤꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯃꯥꯂꯦꯝ ꯑꯗꯣ ꯂꯩꯆꯤꯜ ꯃꯔꯛꯇꯨꯗ ꯎꯔꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯆꯞ ꯂꯦꯞꯄꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯀꯅꯥꯅꯣ ꯁꯤꯕꯣ? ꯂꯩ ꯍꯦꯛꯂꯤ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯍꯩꯁ, ꯂꯩꯁꯤꯡꯁꯦ ꯁꯨꯝ ꯍꯦꯛꯂꯗꯤ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯂꯅꯤ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦꯁꯦ꯫ ꯃꯃꯥꯏꯁꯤꯗꯤ ꯎꯗꯦ, ꯅꯨꯄꯤꯗꯤ ꯃꯥꯜꯂꯤꯁꯦ. ꯑꯗꯣ ꯑꯇꯩ ꯀꯅꯥꯝꯁꯨ ꯎꯗꯦ, ꯃꯊꯟꯇꯅꯤꯅꯦꯍꯦ. ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯂꯩꯆꯤꯜꯁꯤꯅꯒ ꯐꯖꯅ ꯎꯕꯁꯨ ꯐꯪꯗꯦ. ꯀꯅꯥꯅꯣ ꯂꯩ ꯍꯦꯛꯂꯤꯗꯨꯕꯣ? ꯍꯦꯛꯀꯅꯨꯋꯣ ꯂꯩꯁꯤꯡꯗꯣ. ꯑꯥꯏ, ꯈꯨꯝꯗꯦꯅꯦꯍꯦ. ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯥꯂꯦꯝ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯗꯨꯒ ꯈꯨꯝꯂꯛꯏ. ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯣꯏꯒꯤ ꯂꯩꯔꯣ ꯁꯤꯕꯣ? ꯅꯨꯄꯤꯅꯤꯅꯦꯍꯦ. ꯈꯣꯟꯖꯦꯜꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯜꯂꯦ. ꯑꯩꯒꯤ ꯅꯠꯇ꯭ꯔꯁꯨ ꯍꯦꯛꯀꯅꯨꯋꯣ. ꯐꯖꯗ꯭ꯔꯣ ꯂꯩꯁꯤꯡꯁꯦ? ꯁꯣꯝꯅ ꯁꯨꯝ ꯍꯦꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯐꯖꯕꯩꯅꯦ ꯑꯩꯅ ꯍꯦꯛꯂꯤꯁꯦ. ꯄꯠꯂ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯝꯃꯨꯗ꯭ꯔꯣ? ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯁꯥꯠꯂꯛꯈꯤꯅꯤ. ꯑꯗꯣ ꯅꯪꯕꯨ ꯏꯪꯕꯒ ꯈꯪꯗ꯭ꯔꯣ? ꯂꯩꯁꯟꯅꯕ ꯂꯥꯛꯏꯔꯣ? ꯏꯪꯕꯒ ꯈꯪꯗꯈꯩ. ꯏꯪꯗꯦ ꯑꯩꯗꯤ. ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯍꯅꯨꯕꯤꯔꯣ ꯂꯩꯁꯥꯕꯤꯔꯣ? ꯁꯛ ꯑꯝꯇ ꯌꯦꯡꯒꯦꯗꯅ.
ꯍꯣ ꯑꯗꯨ ꯈꯪꯅꯤꯡꯉꯗꯤꯅꯦ ꯑꯩꯒꯤ ꯂꯩ ꯐꯖꯕ ꯊꯤꯕꯗꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯦꯛꯄ ꯌꯥꯔꯣꯏꯀꯣ ꯃꯣꯃꯣꯆꯥꯅ ꯃꯥꯂꯦꯝꯒꯤ ꯂꯩ ꯐꯖꯕ ꯊꯤꯗꯨꯅ ꯍꯦꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯁꯤꯡꯒꯤ ꯐꯖꯕꯗ ꯃꯣꯃꯣꯆꯥꯅ ꯍꯦꯛꯄ ꯄꯥꯝꯃꯨꯅ ꯍꯦꯛꯄ ꯑꯉꯥꯡ ꯃꯍꯥꯒꯨꯝꯅ ꯂꯩꯆꯤꯜ ꯃꯔꯛꯇ ꯁꯥꯟꯅꯖꯕꯗꯨ ꯎꯔꯒ ꯃꯥꯂꯦꯝꯅ ꯃꯣꯃꯣꯆꯥꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯃꯥꯂꯦꯝꯒꯤ ꯄꯣꯂꯥꯡ ꯃꯆꯥꯗꯣ ꯂꯩꯁꯤꯡꯗꯨꯅ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨꯅ ꯄꯥꯏꯕ ꯌꯥꯟꯗꯨꯅ ꯄꯨꯕ ꯑꯗꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯃꯣꯃꯣꯆꯥꯁꯨ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯠꯁꯥꯗꯨꯅ ꯌꯥꯜꯂꯤꯕ ꯂꯩꯅ ꯄꯤꯛ ꯊꯜꯂꯕ ꯄꯣꯂꯥꯡ ꯃꯆꯥꯗꯨꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗꯤ ꯐꯪꯖꯔꯝꯗꯦ ꯃꯥꯂꯦꯝꯅ ꯂꯣꯠꯄꯅ ꯃꯣꯃꯣꯆꯥꯅ ꯄꯣꯂꯥꯡꯗꯣ ꯂꯩ ꯍꯥꯞꯐꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯅꯁꯛꯇꯣ ꯑꯝꯇ ꯎꯔꯛꯎꯗꯅ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩ ꯍꯦꯛꯄ ꯑꯗꯨꯗꯅꯦ ꯎꯠꯂꯒꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯏꯄꯥꯒ ꯈꯪꯍꯧꯗꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩ ꯀꯧꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯪꯆꯤꯠ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯃꯥꯂꯦꯝ ꯂꯩ ꯄꯣꯂꯥꯡꯗꯣ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯆꯥ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠꯀꯤ ꯃꯁꯦꯞ ꯃꯉꯥꯜꯅ ꯆꯤꯡꯃꯥꯏꯗ ꯌꯩꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯣꯃꯣꯆꯥ ꯃꯤꯍꯨꯜ ꯑꯗꯨ ꯗꯤꯡ ꯆꯣꯡꯂꯤ ꯃꯥꯂꯦꯝꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯃꯣꯃꯣ ꯅꯣꯛꯅ ꯉꯥꯡꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯃꯣꯃꯣꯆꯥꯒꯤ ꯅꯥꯀꯣꯡꯗ ꯅꯤꯜꯂꯗꯨꯅ ꯂꯩꯈꯤꯕꯅ ꯃꯣꯃꯣꯆꯥꯅ ꯀꯅꯥꯅꯣ ꯀꯔꯥꯏꯗꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯁꯤꯅ ꯑꯁ ꯏꯪꯕꯩ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤꯅꯦꯍꯦ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯍꯦꯔꯣꯏ ꯀꯥꯏꯗ ꯑꯣꯏꯔꯖꯥꯠꯂꯥ ꯅꯨꯄꯤ ꯃꯌꯥꯝ ꯎꯕꯁꯦ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯆꯣꯡꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯨꯝꯍꯜꯂꯒ ꯏꯃꯥꯗ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯏꯃꯥꯗꯤ ꯆꯩꯔꯛꯀꯅꯤ ꯏꯆꯦꯗ ꯑꯣꯏꯅ ꯍꯪꯂꯒꯦ ꯃꯣꯃꯣꯆꯥ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯑꯗꯨꯒ ꯃꯆꯦꯗ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯥꯂꯦꯝ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯆꯦꯗꯨ ꯅꯣꯛꯏ ꯇꯨꯃꯤꯟꯅ ꯑꯗꯨꯒ ꯃꯣꯃꯣꯆꯥꯗ ꯃꯆꯦꯅ ꯂꯛꯅꯔꯝꯃꯤ ꯃꯣꯃꯣꯆꯥ ꯑꯩꯗꯤ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯕꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯥ ꯍꯦꯜꯂꯣꯏꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯅꯪꯅꯦ ꯆꯠꯆꯔꯨꯅꯨꯀꯣ ꯑꯌꯨꯛ ꯉꯟꯅꯒ ꯏꯃꯥꯗ ꯍꯥꯏꯖꯔꯨꯁꯅꯨ ꯑꯩꯗꯤ ꯍꯥꯏꯔꯣꯏꯍꯦ ꯏꯆꯦꯁꯨꯅꯦ ꯏꯃꯥꯗ ꯍꯥꯏꯒꯅꯨꯀꯣ ꯏꯄꯥꯗꯁꯨ ꯍꯥꯏꯒꯅꯨꯀꯣ ꯏꯆꯦ ꯃꯣꯃꯣꯆꯥ ꯃꯄꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯝꯃꯤ ꯋꯥꯈꯜꯗꯗꯤ ꯃꯥꯂꯦꯝꯒꯤ ꯁꯛ ꯎꯠꯇꯕ ꯃꯥꯏꯊꯣꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯣ ꯀꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯄꯥꯅꯁꯨ ꯃꯣꯃꯣꯆꯥꯕꯨ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛꯅꯤ ꯃꯥꯂꯦꯝ ꯑꯃꯨꯛ ꯂꯩ ꯍꯦꯛꯄ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯃꯣꯃꯣꯆꯥ ꯇꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯩꯕꯨ ꯆꯠꯁꯤꯔꯥ ꯆꯠꯀꯨꯝꯁꯤꯔꯥ ꯍꯥꯏꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯀꯤꯕꯁꯨ ꯐꯥꯎꯔꯤ ꯃꯣꯃꯣꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯆꯦꯗꯤ ꯅꯣꯛꯂꯤ ꯇꯨꯃꯤꯟ ꯑꯁꯨꯝꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯡꯒꯣꯟ ꯑꯍꯥꯟꯕ ꯈꯨꯡꯂꯛꯄꯒ ꯃꯣꯃꯣꯆꯥ ꯃꯤꯀꯞ ꯊꯣꯔꯛꯏ ꯍꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯆꯠꯁꯤꯔꯥ ꯆꯠꯀꯨꯝꯁꯤꯔꯥ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯇꯨꯃꯤꯟꯅ ꯑꯗꯨꯒ ꯑꯄꯥꯕ ꯐꯨꯔꯤꯠ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨ ꯌꯥꯜꯂꯒ ꯁꯟꯕꯤ ꯁꯟꯅꯥꯎ ꯍꯣꯏꯗꯨꯅ ꯆꯤꯡꯌꯥ ꯇꯝꯅ ꯆꯠꯂꯝꯃꯤ ꯆꯤꯡꯌꯥ ꯌꯧꯕꯒ ꯁꯟꯕꯤꯗꯨ ꯄꯨꯟꯁꯤꯜꯂꯝꯂꯒ ꯊꯥꯔꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯆꯤꯡꯌꯥꯒꯤ ꯂꯩ ꯍꯧꯐꯝꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯥꯛꯑꯔꯣꯏ ꯁꯣꯏꯗꯅ ꯍꯦꯂꯣꯏ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ ꯃꯣꯃꯣꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯎꯏꯁ ꯈꯪꯉꯤꯍꯦ ꯅꯨꯄꯥꯅꯕꯨ ꯌꯥꯝ ꯀꯤꯒꯜꯂꯤꯅ ꯅꯨꯄꯥꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯍꯥꯏꯒꯦ ꯂꯩ ꯍꯦꯜꯂꯛꯑꯣ ꯐꯖꯕ ꯈꯜꯂꯒ ꯃꯣꯃꯣꯆꯥ ꯂꯩ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯂꯒ ꯃꯥꯂꯦꯝꯒꯤ ꯄꯣꯂꯥꯡꯗ ꯍꯥꯞꯄꯤ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯅꯛꯂꯤ ꯃꯈꯩꯗꯤ ꯃꯣꯃꯣꯆꯥꯒꯤ ꯊꯃꯣꯏꯗꯨ ꯀꯟꯅ ꯆꯣꯡꯕ ꯍꯦꯜꯂꯝꯃꯤ ꯃꯥꯂꯦꯝꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯍꯥꯟꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯪꯕꯨ ꯑꯩꯁꯤꯕꯨ ꯀꯤꯕ꯭ꯔꯣ ꯀꯤꯗꯦꯗ ꯑꯩꯒꯤ ꯑꯉꯥꯡꯕꯤ ꯌꯥꯎꯔꯤ ꯀꯩꯅꯣ ꯅꯪ ꯃꯤ ꯑꯇꯩꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯤ ꯅꯠꯇꯦꯍꯦ ꯑꯩꯒꯤ ꯁꯟꯕꯤ ꯑꯉꯥꯡꯕꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯤ ꯑꯇꯩ ꯌꯥꯎꯔꯗꯤ ꯆꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦꯅ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯂꯛꯀꯗꯧꯔꯕ ꯖꯥꯠꯂꯣ
ꯑꯩꯕꯨ ꯆꯦꯜꯍꯧꯔꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯣꯛ ꯈꯨꯜꯂꯤꯕ ꯐꯤꯁꯤꯕꯨ ꯂꯧꯊꯣꯛꯑꯒ ꯌꯦꯡꯁꯤꯔꯣ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯦꯞꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪꯕꯨ ꯑꯩꯒꯤ ꯁꯛ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯌꯦꯡꯉꯨꯁꯦ ꯃꯥꯂꯦꯝꯒꯤ ꯀꯣꯛꯇ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯣꯃꯣꯆꯥꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯂꯦꯝꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯁꯥꯡꯂꯕ ꯁꯝꯂꯥꯡꯗꯨ ꯎꯕꯗ ꯃꯣꯃꯣꯆꯥ ꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯃꯅꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯌꯨꯝꯗ ꯑꯣ ꯅꯪꯒꯤ ꯏꯆꯦꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯅꯪꯒꯤ ꯏꯆꯦꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩꯅꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯕꯅꯦ ꯉꯍꯥꯟꯅꯦ ꯏꯆꯦꯅ ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯤꯔ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯣꯏ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏ ꯅꯪ ꯍꯦꯂꯣꯏꯔꯣ ꯅꯪꯕꯨ ꯍꯦꯂꯣꯏ ꯎꯔꯕꯣ ꯅꯣꯏ ꯏꯆꯦꯁꯨ ꯍꯦꯂꯣꯏ ꯎꯔꯕꯥꯅ ꯍꯪꯉꯨꯅꯦ ꯍꯣꯔꯦꯟ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯃꯣꯃꯣꯆꯥ ꯀꯧꯋꯦ ꯍꯣꯏ ꯍꯪꯒꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯑꯦ ꯍꯦꯂꯣꯏꯕꯨ ꯃꯤꯡ ꯂꯩꯕ꯭ꯔꯣ ꯍꯦꯂꯣꯏꯗꯤꯅꯦ ꯍꯦꯂꯣꯏ ꯀꯧꯋꯤ ꯀꯩꯅꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯤꯅꯦ ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯦ ꯅꯪꯗ ꯎꯏ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯏ ꯅꯪ ꯂꯥꯏ ꯅꯠꯇꯗꯤ ꯀꯩꯒꯤ ꯑꯩ ꯊꯃꯣꯏꯁꯦ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯅꯣ ꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯍꯦ ꯑꯩꯁꯨꯅꯦ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤꯅꯦ ꯑꯃꯨꯛ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗ ꯍꯥꯏꯔꯒꯦꯀꯣ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝ ꯐꯖꯕ ꯃꯤꯅꯣꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯒ ꯃꯣꯃꯣꯆꯥꯕꯨ ꯂꯛꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯆꯦꯅ ꯃꯣꯃꯣꯆꯥꯗ ꯂꯛꯅꯩ ꯃꯣꯃꯣꯆꯥ ꯉꯁꯤꯗꯤ ꯍꯦꯂꯣꯏꯗꯣ ꯊꯦꯡꯅꯗ꯭ꯔꯕꯣ ꯏꯅꯥꯎ ꯅꯨꯡꯁꯤꯕꯧ ꯃꯣꯃꯣꯆꯥꯅ ꯃꯆꯦꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯃꯆꯦꯅ ꯅꯪ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯤꯍꯜꯂꯝꯃꯤ ꯃꯣꯃꯣꯆꯥ ꯃꯆꯦꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯀꯤꯒꯗ꯭ꯔꯥ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯃꯥꯂꯦꯝꯒꯤ ꯈꯣꯟꯖꯦꯜꯕꯨ ꯀꯥꯎꯒꯗ꯭ꯔꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯆꯦꯗꯤ ꯃꯣꯃꯣꯆꯥꯕꯨ ꯂꯛꯅꯔꯒ ꯅꯣꯛꯆꯔꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯅ ꯆꯩꯕꯒ ꯉꯥꯡꯕꯒ ꯂꯣꯏꯔꯦ ꯃꯆꯦꯅ ꯀꯩꯕꯣꯛ ꯈꯣꯏꯗꯣꯝꯒ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯈꯣꯏꯔꯝ ꯊꯣꯛꯎꯆꯣ ꯍꯥꯏꯅꯁꯨ ꯂꯛꯅꯩ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯐꯅ ꯀꯤꯍꯜꯂꯕꯁꯨ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯕꯨ ꯉꯥꯏꯕ ꯆꯤꯡꯌꯥꯒꯤ ꯂꯩ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯗꯤ ꯃꯥꯂꯦꯝ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝ ꯂꯥꯛꯇꯕꯗꯨꯗ ꯌꯥꯝꯅ ꯋꯥꯕ ꯑꯃꯨꯛ ꯐꯥꯎꯔꯛꯂꯦ ꯏꯄꯪ ꯄꯪꯅ ꯑꯗꯨꯁꯨ ꯃꯆꯦꯗ ꯇꯝꯂꯤ ꯃꯆꯦꯗꯤ ꯃꯧꯄꯥꯁꯤ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯅ ꯂꯛꯅꯕ ꯂꯦꯞꯂꯝꯗꯦ ꯃꯣꯃꯣꯆꯥꯅ ꯏꯆꯦ ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯦ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯗꯣ ꯅꯪꯕꯨ ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯉꯤꯔꯣꯅꯦ ꯂꯥꯛꯇꯕꯅ ꯐꯠꯇ꯭ꯔꯣ ꯐꯕꯨꯗꯤ ꯐꯩꯕ ꯑꯗꯣ ꯏꯆꯦ ꯑꯩꯁꯦ ꯀꯕꯣꯛ ꯇꯧꯔꯒ ꯈꯣꯏꯔꯝ ꯊꯣꯛꯄꯅ ꯐꯗꯧꯕ ꯃꯥꯜꯂꯦ ꯃꯥ ꯂꯥꯛꯇꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯕꯗꯧꯅ ꯇꯧꯋꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯅꯤ ꯅꯪ ꯅꯣꯛꯅꯔꯤꯁꯦ ꯑꯗꯨꯁꯨꯅꯦ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒꯅꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯏꯆꯦꯒꯅꯦ ꯍꯌꯦꯡ ꯉꯟꯅꯅꯦ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄ ꯇꯜꯂꯤ ꯑꯩ ꯑꯃꯨꯛ ꯑꯣꯛꯅꯔꯗꯤꯅꯦ ꯐꯔꯛ ꯇꯥꯅꯤ ꯅꯪ ꯑꯗꯨꯝ ꯈꯣꯏꯔꯝꯃꯨꯆꯣꯕ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯣꯃꯣꯆꯥ ꯆꯠꯂꯝꯗ꯭ꯔꯦ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯨꯗ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯂꯩꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯅꯤ ꯃꯣꯃꯣꯆꯥꯒꯤ ꯃꯪꯂꯥꯟꯗ ꯐꯥꯎ ꯆꯤꯡꯌꯥꯒꯤ ꯂꯩ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯤꯅꯣꯛꯇꯣ ꯎꯔꯝꯃꯤ ꯃꯣꯃꯣꯆꯥ ꯍꯌꯦꯡꯗꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯣꯃꯣꯆꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯕ ꯌꯥꯗꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯇꯣꯏꯅ ꯌꯦꯡꯂꯝꯃꯤ ꯃꯄꯥꯅ ꯃꯣꯃꯣꯆꯥ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯉꯥꯏꯍꯥꯛꯇ ꯍꯧꯒꯠꯇꯅ ꯊꯣꯡ ꯍꯥꯡꯂꯤꯗꯨꯕꯣ ꯄꯥꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯅꯣꯡꯉꯥꯜꯂꯕ꯭ꯔꯥꯅ ꯌꯦꯡꯕꯅꯤꯗ ꯅꯣꯡꯕꯨꯗꯤꯅꯦ ꯉꯥꯜꯂꯅꯤꯗ ꯅꯪꯁꯨꯅꯦ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯕꯁꯦ ꯏꯄꯥꯗꯤꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯄꯥ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯀꯣ ꯅꯪꯁꯨꯅꯦ ꯌꯥꯔꯗꯤꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯀꯣ ꯌꯥꯝꯅ ꯉꯜꯂꯤꯀꯣ ꯃꯣꯃꯣꯆꯥ ꯅꯪꯕꯨ ꯍꯦꯂꯣꯏꯅ ꯀꯧꯔꯕꯣ ꯌꯥꯝ ꯏꯪꯉꯤꯀꯣ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯂꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯉꯁꯤꯗꯤ ꯃꯣꯃꯣꯆꯥ ꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ
ꯍꯦꯂꯣꯏꯅ ꯀꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯃꯣꯆꯥ ꯉꯁꯤꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯃꯣꯆꯥ ꯃꯥꯒꯤ ꯁꯟꯕꯤ ꯁꯟꯅꯥꯎꯗꯣ ꯍꯣꯏꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯆꯥ ꯍꯥꯟꯅꯒꯨꯝꯅ ꯑꯄꯥꯕ ꯐꯨꯔꯤꯠ ꯑꯃ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯒ ꯑꯗꯨꯝ ꯆꯤꯡꯌꯥ ꯇꯝꯅ ꯁꯟ ꯍꯣꯏꯗꯨꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯑꯍꯜ ꯈꯔ ꯆꯠꯂꯝꯃꯤ꯫ ꯑꯍꯜꯁꯤꯡꯅ ꯃꯣꯃꯣꯆꯥ ꯅꯪꯕꯨ ꯏꯪꯗ꯭ꯔꯣ? ꯃꯥꯃꯥ ꯏꯪꯗꯦꯗ ꯉꯁꯤꯗꯤ꯫ ꯏꯪꯂꯝꯅꯤꯅꯦꯍꯦ ꯐꯨꯔꯤꯠ ꯑꯄꯥꯕꯗꯨꯒꯅꯦ ꯇꯧꯔꯤꯗꯨꯕꯣ꯫ ꯉꯁꯤꯅ ꯍꯦꯟꯅ ꯏꯪꯂꯤꯅꯤꯅꯦꯍꯦ ꯃꯥꯅ ꯏꯪꯗꯦ ꯍꯥꯏꯔꯤꯁꯤꯕꯣ꯫ ꯑꯃꯅ ꯑꯃꯨꯛ ꯃꯔꯝꯁꯨ ꯃꯣꯛꯏ ꯊꯕꯛꯁꯨ ꯀꯜꯂꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯅꯦ ꯍꯦꯛ ꯄꯣꯛꯂꯨꯗꯅꯅꯦ ꯏꯪꯕ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯑꯉꯥꯡ ꯑꯁꯦ꯫ ꯃꯣꯃꯣꯆꯥ ꯆꯤꯡꯈꯣꯡꯒꯤ ꯂꯝꯄꯥꯛ ꯌꯧꯔꯗꯨꯅ ꯁꯟꯕꯤꯗꯣ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯣꯡꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯃꯣꯃꯣꯆꯥꯗꯨ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯂꯤ ꯃꯥꯂꯦꯝꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ꯫ ꯉꯁꯤꯗꯤ ꯂꯥꯛꯇꯧꯗꯤ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯆꯣꯡ ꯑꯃ ꯇꯧꯋꯦꯕ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯁꯨ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯤꯁꯤꯅ ꯎꯅꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯦꯝꯕꯤꯔ ꯍꯦꯂꯣꯏꯔ ꯑꯃ ꯑꯣꯏꯕꯒꯤꯅꯤ꯫ ꯏꯪꯗꯤ ꯏꯪꯉꯤꯍꯦ ꯍꯦꯂꯣꯏ ꯑꯣꯏꯔꯁꯨ ꯑꯐꯕ ꯍꯦꯂꯣꯏꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯂꯦꯝꯂꯩꯒꯤ ꯄꯣꯂꯥꯡ ꯃꯆꯥꯗꯨ ꯄꯥꯏꯔꯗꯨꯅ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯂꯥꯛꯄꯗꯨ ꯎꯏ꯫ ꯃꯣꯃꯣꯆꯥ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯃꯣꯃꯣꯆꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯍꯦꯜꯂꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈꯨꯠ ꯑꯃꯗ ꯐꯤꯒꯨꯝꯕ ꯑꯃꯁꯨ ꯄꯥꯏꯔꯤ ꯈꯥꯎ ꯑꯃꯗ ꯌꯣꯝꯗꯨꯅ꯫ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯡꯗꯨꯒꯤ ꯃꯈꯣꯡꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯂꯦꯝꯅ ꯅꯪꯗꯤ ꯁꯨꯡꯏꯪ ꯏꯪꯗ꯭ꯔ ꯃꯣꯃꯣꯆꯥ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯔꯦ ꯂꯥꯛꯄ ꯏꯪꯗꯦꯗ ꯑꯩꯗꯤ ꯁꯥꯏ꯫ ꯑꯗꯣ ꯅꯪꯗꯤ ꯂꯩꯍꯦꯛꯄ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯍꯥꯟꯒꯩ ꯀꯩꯗꯧꯔꯒꯦ? ꯏꯪꯗ꯭ꯔꯒꯕꯨ ꯋꯥ ꯉꯥꯡꯕꯗ ꯊꯛ ꯊꯛ ꯅꯤꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯁꯦ ꯐꯨꯔꯤꯠꯅꯦ ꯂꯤꯠꯁꯤꯜꯂꯣ꯫ ꯑꯩ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ ꯅꯪꯗꯤ ꯂꯥꯛꯇꯦ꯫ ꯉꯔꯥꯡ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯤꯒꯦꯅ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯁꯦ ꯂꯤꯠꯁꯤꯜꯂꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯑꯩꯒꯤꯔꯣ? ꯑꯗꯣ ꯏꯪꯗꯦꯗ ꯌꯥꯅꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗꯤꯅꯦ ꯑꯩꯁꯨ ꯂꯥꯛꯇꯦ꯫ ꯂꯤꯠꯇꯗꯤꯅꯦ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯣꯏꯀꯣ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣꯏꯕ꯫ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝꯗꯩ ꯐꯨꯔꯤꯠ ꯑꯊꯥꯕꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯏ꯫ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯒꯤ ꯃꯇꯧꯗꯣ ꯎꯔꯒ ꯅꯣꯛꯂꯤ ꯅꯨꯡꯁꯤꯅ꯫ ꯑꯗꯨꯒ ꯃꯣꯃꯣꯆꯥ ꯐꯨꯔꯤꯠꯇꯣ ꯂꯤꯠꯁꯤꯜꯂꯤ꯫ ꯐꯖꯕ꯭ꯔꯥ? ꯐꯖꯩꯌꯦ ꯈꯔꯗꯤ ꯆꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯝ ꯐꯖꯩꯌꯦ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨ ꯂꯤꯠꯂꯒ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯥꯂꯦꯝ꯫ ꯃꯤꯡ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯗ꯫ ꯑꯗꯣ ꯂꯩ ꯍꯦꯛꯄꯤꯌꯨ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦꯕ꯫ ꯍꯣꯏ ꯍꯦꯛꯀꯦ ꯄꯣꯂꯥꯡꯗꯣ ꯄꯤꯔꯛꯑꯣ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯗꯣ? ꯃꯣꯃꯣꯆꯥ ꯂꯩ ꯍꯦꯛꯏ ꯐꯖꯕ ꯈꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯥꯂꯦꯝꯗꯤ ꯃꯣꯃꯣꯆꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯏꯃꯥꯅ ꯐꯨꯗꯣꯏꯕ ꯉꯍꯥꯟꯕꯨꯁꯨ ꯐꯨꯏ꯫ ꯍꯦꯂꯣꯏ ꯅꯠꯇꯦꯗ ꯇꯥꯏꯕꯪ ꯃꯤꯅꯤ ꯏꯆꯦꯅ ꯂꯥꯏꯅꯤ ꯀꯥꯏꯅꯒ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯏꯃꯥꯅ ꯀꯩꯒꯤ ꯐꯨꯔꯤꯅꯣ? ꯍꯣꯏ ꯏꯊꯟꯇꯅꯦ ꯂꯩ ꯍꯦꯛꯄ ꯆꯠꯄꯒꯤ ꯏꯃꯥꯗꯅꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩ ꯍꯦꯛꯂꯛꯄꯅꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯦ꯫ ꯈꯪꯉꯗꯤꯅꯦ ꯑꯩ ꯑꯃꯨꯛꯅꯦ ꯌꯨꯝꯗ ꯍꯦꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯅꯅꯤꯡꯇꯝꯅ ꯆꯠꯄ ꯀꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯐꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯏꯃꯥꯒ ꯏꯄꯥꯒꯅꯅꯦ ꯏꯊꯟꯗ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯌꯥꯝ ꯄꯥꯈꯠꯆꯩꯌꯦ ꯑꯗꯨꯅꯅꯦ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯕ ꯆꯠꯄꯒꯅꯦ ꯑꯃꯠꯇ ꯐꯪꯗꯦ꯫ ꯑꯩ ꯇꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯆꯦꯒꯨꯝꯕ ꯏꯕꯨꯡꯒꯨꯝꯕ ꯑꯃꯇꯪꯅꯦ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯣꯃꯣꯆꯥ꯫ ꯑꯗꯣ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯤꯔꯣ ꯍꯦꯂꯣꯏꯔꯣ? ꯃꯥꯂꯦꯝꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯒ ꯃꯣꯃꯣꯆꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯒ ꯃꯥꯂꯦꯝ ꯇꯨꯃꯤꯟꯅ ꯏꯪꯉ ꯉꯛꯅ ꯃꯣꯃꯣꯆꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯩ ꯆꯠꯂꯒꯦ ꯃꯣꯃꯣꯆꯥ ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯎꯀꯣ꯫ ꯑꯗꯣ ꯃꯣꯃꯣꯆꯥ ꯅꯪꯒꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ? ꯃꯣꯃꯣꯆꯥ ꯃꯥꯒꯤ ꯈꯨꯜ ꯑꯃꯗꯤ ꯌꯨꯝ ꯇꯥꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯃꯥꯒꯤ ꯈꯨꯜ ꯌꯨꯝ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯆꯠꯂꯦꯀꯣ ꯃꯣꯃꯣꯆꯥ꯫ ꯑꯗꯣ ꯑꯩ ꯍꯦꯂꯣꯏ ꯅꯠꯇꯦꯀꯣ꯫ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝꯕꯨ ꯌꯦꯡꯍꯧꯔꯤ꯫ ꯃꯣꯃꯣꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯆꯦꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯆꯦꯁꯨ ꯃꯣꯃꯣꯆꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯌꯦꯡꯖꯔꯒ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒ ꯃꯣꯃꯣꯆꯥꯒꯗꯤ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯃꯔꯛꯇ ꯇꯠꯇꯅ ꯎꯅꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯣꯃꯣꯆꯥꯅ ꯃꯥꯂꯦꯝꯗꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗꯦ꯫ ꯃꯣꯃꯣꯆꯥꯅ ꯃꯆꯦꯗ ꯃꯥꯂꯦꯝꯒꯤ ꯋꯥꯔꯤ ꯇꯝꯕꯁꯨ ꯂꯦꯞꯆꯗꯦ꯫ ꯃꯆꯦꯅ ꯃꯣꯃꯣꯆꯥꯅ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯁꯨ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯣꯃꯣꯆꯥ ꯅꯣꯡꯃ ꯎꯅꯍꯧꯗꯕꯗ ꯂꯩꯕ ꯉꯝꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯗ ꯃꯣꯃꯣꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯀꯌꯥꯁꯨ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯂꯦꯝꯒ ꯃꯣꯃꯣꯆꯥꯒ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗ ꯂꯩꯃꯤꯟꯅꯕꯗꯣ ꯃꯥꯂꯦꯝꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯅ ꯎꯈꯤꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯣꯃꯣꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯂꯦꯝꯅ ꯄꯤꯔꯛꯄ ꯑꯊꯥꯕ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯤꯠꯂꯗꯨꯅ ꯃꯥꯂꯦꯝ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯍꯥ ꯈꯔꯒ ꯃꯥꯂꯦꯝꯒꯤ ꯃꯄꯥꯒ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯂꯒ ꯃꯣꯃꯣꯆꯥꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯦꯛ ꯀꯧꯔꯝꯂꯕ ꯎꯅꯔꯝꯂꯕꯗꯤ ꯃꯊꯪꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯆꯤꯡꯌꯥꯗꯨꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯗꯣ ꯆꯤꯡꯌꯥꯗ ꯂꯥꯛꯄ ꯑꯍꯜ ꯈꯔꯅ ꯊꯦꯡꯅꯔꯛꯇꯨꯅ ꯄꯣꯔꯒ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯗꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ, ꯀꯞꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯆꯦꯗꯤ ꯃꯥꯂꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯅ ꯃꯣꯃꯣꯆꯥꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯒ ꯊꯝꯂꯝꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯏꯪ ꯇꯞꯆꯕ ꯏꯄꯪ ꯄꯪꯖꯕ ꯑꯉꯥꯡꯁꯤꯗꯕꯣ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯂꯤꯁꯤꯕꯣ? ꯃꯃꯥꯅ ꯀꯞꯇꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯏꯆꯥꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯅꯣ? ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏ ꯋꯥꯕ ꯑꯣꯏꯌꯨꯀꯣ ꯅꯣꯏ꯫ ꯃꯃꯥ ꯑꯃꯒꯤ ꯁ꯭ꯔꯥꯞꯅꯤ ꯅꯣꯏ꯫ ꯈꯨꯜꯒꯤ ꯃꯤꯅ ꯐꯠꯇꯤ ꯐꯠꯃꯟꯗꯦꯍꯦ, ꯃꯣꯏꯁꯤꯕꯨ ꯃꯃꯤꯠ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯗꯕ ꯃꯣꯃꯣꯆꯥꯅꯤ꯫ ꯃꯆꯦ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯀꯞꯂꯤ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯄꯥꯅ ꯃꯥꯏꯕ ꯀꯧꯔꯨꯏ ꯑꯗꯨꯒ ꯑꯅꯥꯕ ꯑꯁꯣꯛꯄꯁꯤꯡꯗꯣ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯅꯥꯕꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯅꯥꯅ ꯀꯩꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯃꯣꯃꯣꯆꯥ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯥꯡꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯣꯃꯣꯆꯥ ꯈꯔꯗꯤ ꯐꯕꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯣꯃꯣꯆꯥꯅ ꯃꯆꯦꯗ ꯇꯞꯅ ꯏꯆꯦ, ꯏꯆꯦ꯫ ꯍꯥꯎ ꯃꯣꯃꯣꯆꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩ ꯄꯥꯝꯒꯦ? ꯏꯆꯦ, ꯑꯩ ꯆꯤꯡꯌꯥꯗ ꯆꯠꯅꯤꯡꯉꯦ꯫ ꯃꯥꯂꯦꯝ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩ ꯋꯥꯏ ꯃꯥꯂꯦꯝ ꯎꯗꯕꯁꯤ꯫ ꯅꯣꯡ ꯅꯤꯅꯤꯗ ꯎꯗꯕꯗ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯌꯥꯝ ꯀꯨꯏꯔꯕꯣ? ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯐꯕꯅꯤ ꯏꯆꯦ ꯃꯥꯂꯦꯝꯗꯤ꯫ ꯑꯩ ꯃꯥꯂꯦꯝ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯆꯦ꯫ ꯆꯠꯂꯨꯁꯦ ꯏꯆꯦ, ꯃꯣꯏ ꯈꯨꯜꯗ ꯑꯣꯏꯔꯁꯨ ꯆꯠꯂꯨꯁꯦ꯫ ꯃꯣꯃꯣꯆꯥ, ꯏꯃꯥ ꯄꯥꯕ ꯍꯣꯏꯗ ꯑꯩ ꯀꯩꯝ ꯍꯥꯏꯗꯕꯅꯤꯀꯣ꯫ ꯅꯪ ꯐꯨꯔꯛꯏꯁꯦ ꯅꯨꯄꯤꯗꯨꯅꯅꯦꯅꯅꯦ ꯍꯦꯛ ꯍꯥꯏꯗꯣꯛꯂꯗꯤꯅꯦ ꯅꯪ ꯃꯥꯂꯦꯝꯑꯅ ꯅꯆꯤꯟꯗ ꯐꯥꯎꯕ ꯄꯟꯕ ꯐꯥꯎꯕ ꯐꯪꯉꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯍꯔꯥꯎꯕ ꯃꯇꯧꯗꯨꯗ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯥꯒ ꯎꯅꯕ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯅꯠꯇꯤꯌꯦ ꯏꯆꯦ, ꯃꯥꯂꯦꯝꯗꯤ ꯀꯩꯝ ꯈꯪꯖꯗꯕꯅꯦ, ꯃꯥꯗꯤ ꯀꯩꯝ ꯂꯥꯟꯖꯗꯕꯅꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯉꯥꯛꯇꯅꯦ꯫ ꯃꯣꯃꯣꯆꯥꯅ ꯐꯨꯔꯝꯕ ꯅꯨꯃꯤꯠꯇ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯆꯦꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯦꯗꯣ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯣꯃꯣꯆꯥꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯦꯅ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝ ꯎꯅꯤꯡꯕꯅ ꯑꯉꯥꯎꯕꯒꯨm ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎ ꯊꯛꯎ ꯐꯥꯎꯕ ꯐꯖꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯦꯟꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯃꯁꯥ ꯈꯔ ꯀꯜꯂꯦ꯫ ꯃꯆꯦꯗꯤ ꯃꯣꯃꯣꯆꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯍꯧꯖꯤꯛꯁꯨ ꯀꯅꯥꯅ ꯀꯔꯤꯒꯤ ꯐꯨꯕꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯆꯦꯒ ꯃꯣꯃꯣꯆꯥꯒꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯦ ꯊꯣꯛꯄ ꯑꯃꯒ ꯃꯣꯃꯣꯆꯥꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯦꯗꯣ ꯀꯅꯥꯅꯣꯅꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯣꯃꯣꯆꯥꯅ ꯏꯆꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏꯁꯦ ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯥꯂꯦꯝ ꯏꯀꯥꯏꯕꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤ꯫ ꯁꯥꯒꯩꯒꯤ ꯃꯆꯦꯗꯣ ꯍꯥꯟꯅ ꯆꯪꯂꯛꯏ꯫ ꯁꯥꯒꯩꯒꯤ ꯃꯆꯦ ꯑꯗꯨꯅ ꯌꯨꯝꯁꯤꯕꯨ ꯃꯣꯃꯣꯆꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯁꯣꯝꯕꯨ ꯃꯥꯂꯦꯝ ꯍꯥꯏꯕꯗꯨꯔꯣ? ꯅꯠꯇꯤꯌꯦ, ꯁꯥꯒꯩꯒꯤ ꯃꯆꯦꯅꯦ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯆꯦ ꯑꯣꯏꯕꯤꯔꯕꯣ? ꯍꯣꯏ ꯃꯥꯅꯦ, ꯃꯆꯦꯅꯦ꯫ ꯃꯣꯃꯣꯆꯥ
ꯃꯥꯂꯦꯝꯒꯤ ꯃꯤꯡ ꯄꯟꯕꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯆꯦꯅꯗꯤ ꯃꯥꯂꯦꯝ ꯊꯣꯡꯒꯥꯜꯗ ꯂꯩꯕꯗꯨꯗ ꯎꯗ꯭ꯔꯁꯨ ꯃꯣꯃꯣꯆꯥꯗꯤ ꯎꯕꯒꯨꯝꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯆꯦ ꯑꯅꯤꯗꯣ ꯃꯣꯃꯣꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯣꯃꯣꯆꯥ ꯏꯀꯥꯏ ꯅꯨꯡꯁꯤꯅ ꯃꯤꯆꯥꯟꯅꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯩ ꯃꯤꯀꯨꯞ ꯈꯔꯗꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯕꯤꯕꯒꯨꯝꯅ ꯌꯦꯡꯖꯩ ꯑꯁꯥꯎꯕ ꯀꯥꯎꯅ꯫ ꯃꯥꯂꯦꯝꯅ "ꯁꯦ ꯅꯪꯒꯤꯅꯦ"꯫ "ꯀꯔꯤꯅꯣ ꯁꯤꯕꯣ"꯫ "ꯅꯪꯒꯤ ꯆꯥꯅꯕꯅꯦ ꯌꯦꯡꯉꯣꯗꯣ"꯫ ꯃꯣꯃꯣꯆꯥ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯉꯤ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡꯗꯣ ꯑꯗꯨꯒ ꯍꯔꯥꯎꯖꯩ꯫ ꯃꯥꯂꯦꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯣꯃꯣꯆꯥꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯤꯡꯌꯥꯒꯤ ꯂꯩꯁꯤꯡ ꯑꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯂꯥꯛꯄꯁꯨ ꯐꯪꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕꯣ? ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯊꯤꯔꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯛꯇꯦ꯫ ꯑꯩꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯆꯤꯡꯌꯥꯗ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ, ꯎꯅꯤꯡꯉꯦ꯫ ꯑꯩ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯅꯪ ꯎꯗꯕꯁꯦ꯫ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯍꯥ"꯫ ꯃꯆꯦ ꯑꯅꯤꯅ "ꯃꯣꯃꯣꯆꯥ, ꯃꯥꯂꯦꯝꯗꯣ ꯀꯧꯁꯤꯟꯕꯤꯔꯛꯎ, ꯃꯥꯂꯦꯝꯗꯣ ꯋꯥꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯁꯥꯔꯨ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ"꯫ ꯃꯆꯦꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤꯟꯅꯩ꯫ ꯃꯆꯦꯅ ꯍꯩ ꯔꯥ ꯍꯦꯛꯇꯨꯅ ꯁꯦꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯣꯃꯣꯆꯥꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯣꯃꯣꯆꯥꯅꯁꯨ ꯃꯥꯂꯦꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯀꯞꯄꯤ ꯑꯁꯣꯛꯄ ꯑꯅꯥꯕꯁꯤꯡꯗꯨ ꯌꯦꯡꯂꯒ꯫ ꯃꯥꯂꯦꯝ ꯃꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯃꯣꯃꯣꯆꯥꯒꯤ ꯃꯆꯦꯅ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯅꯁꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒ ꯁꯥꯒꯩꯒꯤ ꯃꯆꯦꯗꯨꯒꯁꯨ ꯑꯃꯨꯛ ꯍꯥꯏꯅꯕ ꯇꯧꯏ꯫ ꯃꯣꯃꯣꯆꯥꯒ ꯃꯆꯦꯒꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯅꯥꯕ ꯊꯨꯅ ꯐꯔꯣ, ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥꯒ ꯃꯆꯦꯒꯁꯨ ꯆꯪꯂꯛꯂꯦ ꯑꯃꯨꯛ꯫ ꯃꯣꯃꯣꯆꯥꯅ "ꯏꯆꯦ, ꯑꯩ ꯅꯥꯕ ꯐꯔꯕ ꯃꯥꯜꯂꯤꯉꯣ"꯫ "ꯐꯔꯅꯤ ꯅꯥꯕ ꯍꯧꯖꯤꯛꯇꯤ, ꯑꯅꯥꯕꯁꯤꯗꯅꯦ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯕ"꯫ "ꯑꯌꯣ ꯏꯆꯦ, ꯅꯥꯏꯌꯦ"꯫ "ꯅꯪꯕꯨ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯇ"꯫ "ꯀꯟꯅ ꯄꯥꯏꯔꯛꯑꯗꯤ ꯅꯥ ꯇꯥꯕ ꯏꯆꯦ"꯫ ꯃꯆꯜ ꯃꯧꯄꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯆꯦꯗꯤ ꯃꯣꯃꯣꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯤ꯫ "ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯁꯨꯛ ꯆꯥꯎꯔꯕꯁꯦ" ꯍꯥꯏꯅ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯁꯥꯒꯩꯒꯤ ꯃꯆꯦꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯆꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯈꯪꯅꯔꯦ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯄꯅ ꯅꯣꯡꯃ ꯑꯃꯨꯛ ꯃꯣꯃꯣꯆꯥꯒꯤ ꯃꯌꯨꯝꯗ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯃꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯣꯃꯣꯆꯥꯒꯤ ꯏꯃꯨꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ, ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ "ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯣꯏꯅꯁꯨ ꯑꯩꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯣꯔꯧꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯦꯝꯗꯅ ꯂꯧꯅꯕ ꯍꯣꯠꯅꯕꯒꯁꯨ ꯁꯥꯔꯤ"꯫ ꯃꯣꯃꯣꯆꯥꯒꯤ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯣꯃꯣꯆꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯆꯪꯅꯔꯛꯂꯦ꯫ ꯃꯣꯃꯣꯆꯥꯒꯤ ꯏꯃꯨꯡꯗ ꯊꯨꯒꯥꯏ ꯀꯥꯎꯈꯥꯏꯕꯁꯤꯡꯗꯨ ꯎꯔꯒ ꯈꯨꯜꯒꯤ ꯃꯤꯈꯩꯁꯨ ꯁꯥꯎꯅꯔꯛꯇꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯩ ꯃꯥꯂꯦꯝꯒꯤ ꯃꯄꯥ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯣꯃꯣꯆꯥꯒꯤ ꯏꯃꯨꯡ ꯀꯩꯀꯥꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ "ꯈꯨꯜ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯀꯥꯏꯅꯒ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯂꯥꯛꯑꯒ ꯄꯪꯇꯧ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯇꯨꯡꯒꯅꯦ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣ, ꯃꯊ꯭ꯋꯥꯏ ꯂꯧꯒꯦ, ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ"꯫ ꯃꯣꯃꯣꯆꯥꯒꯤ ꯃꯃꯥ ꯈꯨꯜꯒꯤ ꯃꯤꯁꯤꯡꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯃꯄꯤ ꯇꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒ ꯃꯥꯂꯦꯝꯕꯨ ꯀꯥꯎꯕ ꯉꯝꯗꯕꯒ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯣꯟꯕ ꯃꯣꯃꯣꯆꯥꯅ ꯂꯦꯞꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯦꯒ ꯃꯃꯥꯒꯅ ꯊꯦꯝꯅꯕꯁꯨ ꯃꯣꯃꯣꯆꯥ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯃꯣꯆꯥꯒꯤ ꯃꯄꯥꯅ ꯃꯣꯃꯣꯆꯥꯗ ꯊꯦꯝꯕꯣꯏ ꯉꯥꯡꯕꯣꯏ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯃꯣꯆꯥ ꯆꯤꯟꯕꯥꯜꯗ ꯂꯦꯡꯗꯦ, ꯊꯃꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯃꯄꯥꯒꯤ ꯋꯥꯗꯣ꯫ ꯃꯄꯥꯅ "ꯃꯣꯃꯣꯆꯥ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ?
ꯃꯥꯂꯦꯝꯗꯣ ꯅꯨꯡꯁꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨꯅꯦ ꯃꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯦꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯁꯪꯒ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯎꯔꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯀꯩꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯃꯥꯂꯦꯝꯗ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯥꯒꯤꯕꯨꯅꯦ ꯃꯉꯣꯟꯗ ꯍꯦꯟꯕꯅꯦ ꯏꯄꯥꯅ ꯊꯤꯔꯒꯅꯦ ꯏꯆꯥꯒ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦ ꯍꯦꯔꯥ ꯅꯨꯄꯤꯕꯨ ꯃꯊꯟꯇꯔꯣ ꯃꯆꯦꯅ ꯑꯃꯨꯛ ꯃꯃꯥꯆꯥ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯃꯥꯂꯦꯝꯗ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯆꯥ ꯋꯥꯗꯤ ꯉꯥꯡꯗ ꯏꯆꯦ ꯅꯨꯄꯤꯗꯤ ꯆꯥꯝꯃꯅꯤ ꯃꯥꯂꯦꯝꯗꯤ ꯑꯃꯈꯛꯇꯅꯤ ꯃꯄꯥꯅ ꯀꯥꯟꯅꯗꯦ ꯃꯃꯥꯆꯥ ꯅꯪꯅꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯄꯥꯒꯤꯗꯤꯅꯦ ꯅꯪ ꯈꯛꯇꯅꯤ ꯏꯆꯥ ꯅꯨꯄꯥ ꯀꯣ ꯄꯪꯒꯅꯨ ꯃꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯃꯄꯥ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤꯀꯣ ꯃꯃꯥꯆꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤꯕꯨ ꯃꯥꯗꯔ ꯃꯥꯂꯦꯝꯕꯨ ꯃꯥꯗꯔꯣ ꯃꯌꯥꯝ ꯂꯩꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯏꯆꯦꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯃꯥꯂꯦꯝ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯆꯦꯅ ꯃꯃꯥꯆꯥ ꯅꯪ ꯑꯃꯨꯛ ꯀꯞꯂꯕꯣ ꯑꯁ ꯉꯪ ꯃꯆꯥꯒ ꯆꯞꯄꯦ ꯃꯥꯟꯅꯩꯗꯀꯣ ꯅꯪꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯆꯥꯛ ꯆꯥꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯃꯃꯥꯆꯥꯒꯤ ꯈꯨꯜꯗ ꯆꯪꯂꯛꯑꯒ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯌꯥꯝꯕꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯆꯥꯛꯄ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯃꯥꯆꯥꯒꯤ ꯏꯃꯨꯡꯁꯨ ꯃꯩ ꯊꯥꯔꯝꯕ ꯑꯗꯨꯗ ꯌꯧꯔꯝꯃꯤ ꯃꯃꯥꯆꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯃꯗꯤ ꯃꯆꯦꯒꯁꯨ ꯆꯥꯛꯂꯤꯕ ꯃꯌꯨꯝ ꯑꯗꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯅꯝꯕꯅ ꯌꯨꯝ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅꯅꯦ ꯍꯥꯏꯕ ꯆꯤꯡꯅꯕ ꯈꯪꯕ ꯂꯩꯕꯗꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯄꯨꯝꯕ ꯃꯥꯂꯦꯝꯒꯤ ꯈꯨꯜꯕꯨꯁꯨ ꯃꯥꯂꯦꯝꯒꯤ ꯏꯃꯨꯡꯕꯨꯁꯨ ꯃꯩ ꯊꯥꯒꯅꯤ ꯇꯨꯝꯅ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯗꯣ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯆꯥꯒꯤ ꯃꯄꯥꯁꯨ ꯌꯥꯎꯈꯤꯔꯝꯃꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯃꯃꯥꯆꯥ ꯃꯀꯣꯛ ꯄꯥꯏꯅ ꯐꯝꯊꯈ꯭ꯔꯦ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯃꯌꯨꯝꯗꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯃꯃꯥꯆꯥ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯩꯕꯨꯟ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯃꯥꯆꯥ ꯃꯥꯂꯦꯝꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯆꯥꯅ ꯆꯦꯟꯈꯤꯕꯗꯣ ꯃꯆꯦꯅ ꯎꯔꯝꯃꯤ ꯃꯆꯦꯅ ꯏꯃꯥ ꯃꯃꯥꯆꯥꯗꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯃꯃꯥꯆꯥꯗꯣ ꯀꯥꯏꯗꯅꯣ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯃꯃꯥꯆꯥꯗ ꯇꯥꯅꯧꯅꯦꯍꯦ ꯃꯃꯥꯆꯥ ꯐꯥꯋꯣ ꯑꯣ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯃꯃꯥꯒ ꯃꯆꯦꯒꯗꯨ ꯃꯃꯥꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯂꯦꯝꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯃꯆꯥꯒ ꯃꯥꯏ ꯅꯨꯄꯤꯒ ꯄꯨꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯑꯁꯣꯡꯕ ꯄꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯑꯆꯥꯛꯄ ꯃꯌꯨꯝ ꯑꯗꯨ ꯀꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯃꯥꯆꯥ ꯆꯦꯜꯂꯛꯇꯨꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯞꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯦꯜꯂꯝꯃꯤ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡꯗꯒꯤ ꯎꯔꯤꯕ ꯃꯥꯂꯦꯝ ꯃꯃꯥꯆꯥ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯀꯧꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯂꯦꯝꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯏꯔꯝꯃꯤ ꯃꯃꯥꯆꯥꯕꯨꯁꯨ ꯃꯄꯥꯒ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯁꯦꯟꯅꯔꯝꯃꯤ ꯃꯃꯥꯆꯥ ꯀꯞꯇꯨꯅ ꯃꯥꯂꯦꯝꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯃꯥꯂꯦꯝꯅ ꯍꯦꯛ ꯂꯤꯠꯂꯛꯄ ꯑꯊꯥꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯩꯅ ꯆꯥꯛꯄ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯆꯥ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯃꯄꯥꯅ ꯐꯥꯕ ꯉꯝꯗꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯂꯦꯝꯅ ꯃꯃꯥꯆꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯃꯃꯥꯆꯥ ꯃꯥꯂꯦꯝ ꯃꯄꯥꯅ ꯐꯥꯕ ꯉꯝꯗꯅ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯑꯆꯥꯛꯄ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯆꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯂꯣꯠꯂꯝꯕꯗꯒꯤ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯂꯦꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯂꯦꯝ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯌꯣ ꯃꯥꯂꯦꯝ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯜꯂꯟꯗꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯀꯟꯅꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯃꯥꯆꯥꯒꯤ ꯃꯆꯦꯒ ꯃꯃꯥꯒꯗꯤ ꯀꯟꯅ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ
ꯃꯣꯃꯣꯆꯥ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯆꯥꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯣꯃꯣꯆꯥꯒ ꯃꯥꯂꯦꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯐꯝ ꯆꯦꯟꯐꯝꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯣꯃꯣꯆꯥꯅ ꯃꯥꯂꯦꯝꯕꯨ ꯑꯊꯥꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯣꯃꯣꯆꯥꯅ "ꯃꯥꯂꯦꯝ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ"꯫ ꯃꯥꯂꯦꯝ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯣꯃꯣꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯃꯥꯂꯦꯝꯅ "ꯍꯣꯏ ꯃꯣꯃꯣꯆꯥ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ, ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯅꯤꯅ꯫ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯈꯨꯠ ꯁꯝꯗꯨꯅ ꯏꯅꯤꯡꯇꯝꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯕ ꯐꯪꯂꯅꯤ꯫ ꯅꯪ ꯑꯩꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯅꯅꯤꯡꯇꯝꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯁꯥꯟꯅꯍꯜꯂꯨꯀꯣ ꯃꯣꯃꯣꯆꯥ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯒꯅꯤ ꯃꯥꯂꯦꯝ꯫ ꯃꯥꯂꯦꯝ ꯏꯕꯥꯅꯤ ꯁꯤꯔꯗꯣꯏꯔꯣ ꯉꯁꯤꯁꯦ"꯫ ꯃꯣꯃꯣꯆꯥ ꯃꯩꯅ ꯁꯥꯕꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯀꯞꯄꯤ ꯑꯗꯨꯒ ꯊꯦꯝꯃꯤ ꯊꯧꯅꯥ ꯐꯅ "ꯁꯤꯕ ꯅꯠꯇꯤꯌꯦ ꯃꯣꯃꯣꯆꯥ, ꯅꯪ ꯑꯩꯒꯤ ꯏꯅꯤꯡꯇꯝꯕ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯠꯀꯗꯕꯅꯤ꯫ ꯅꯪ ꯌꯥꯝ ꯋꯥꯔꯕꯅꯤ ꯃꯣꯃꯣꯆꯥ"꯫ "ꯋꯥꯗꯤꯌꯦ ꯃꯥꯂꯦꯝ"꯫ ꯃꯣꯃꯣꯆꯥ ꯃꯅꯪꯒꯜ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯛꯂꯕꯁꯨ ꯃꯥꯂꯦꯝ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯅ ꯀꯣꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯩꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯣꯃꯣꯆꯥ ꯃꯥꯂꯦꯝꯕꯨ ꯌꯦꯡꯂꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ "ꯃꯣꯃꯣꯆꯥ, ꯑꯩꯁꯨ ꯂꯥꯛꯑꯒꯦ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ". ꯃꯥꯂꯦꯝ ꯃꯣꯃꯣꯆꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯥꯁꯨ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯨꯅ ꯃꯩ ꯑꯆꯥꯛꯄ ꯑꯗꯨ ꯃꯨꯊꯠꯄ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯃꯣꯃꯣꯆꯥꯒꯤ ꯑꯆꯥꯛꯄ ꯃꯇꯝꯕꯥꯛꯇ ꯃꯥꯂꯦꯝꯁꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯃꯕꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯀꯞꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯄꯥꯒꯤ ꯅꯥꯄꯜ, ꯃꯣꯃꯣꯆꯥꯒꯤ ꯃꯄꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯧꯅꯥ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯅ ꯃꯆꯥꯁꯤꯡꯗꯨ ꯀꯣꯜꯂꯒ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯣꯃꯣꯆꯥ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ, ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯤ ꯑꯗꯨ ꯀꯥꯎꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯅꯈꯤꯔꯝꯃꯤ꯫